Public Works Department na sinjanangjaduna ngasi pangtungjagadoriba thauram ngalukjari ahanbada ngasi thauram asigi kai khunajariba chief ikai khunajariba Bharatiya Janata Party ki State President Srimati Sharda Singh mathang Public Works Department Manipur thauram sinjanangjari begi mati ngalukjari Amutana kausinjari thauram asida sarigya bidama mapungpahan bidagidama tatak najariba thauram haudokjaboina thauram asibu mapungpahan binabagidama teling birakliba ikai khumnajariba mithunglen singda chamna langjariba leng khudol tambiduna ikai khumnaba uchakraba matung asidi thauram asigi taramna okpagi warol welcome address pibirana by ikai khumna. Good morning to all. Mayambu kurumjari ngasi Public Works Department Government of Manipur na sinjariba flagging off for the project strengthening of existing pavement from kilometer 0 to kilometer 15.35 and kilometer 30 to kilometer 45 of National Highway 137A Imphal to Kapching Lamkai section Ministry of Road Transport and Highways na sanction tawbirakpa sigum laba project asigi ngasi flagging off numit asida dais telengkat piriba respected Sir Honorable Chief Minister of Manipur Sri Yumnam Khemchan Singh ai sarbuhan ba nolopo chari 2015 da National Highway oina announce tawkraba lambi asi matam gi oina improvement work satharak pagi khongthang singgi makha tarakpada phibam yamna saraktaba accident toina thokpa sathok sasin tawriba Manipur gi maruoiba lifeline ama oiriba lambi asida khudong thiningai orakpa phibam lerakpa sida government ki lising makha da handak renewed energy and push amaga loinana praja gi namaktani haidana thopire haraga kai Honorable Chief Minister na lit tawbire haraga kumang chapsina amadi khongyamna thangaga sumaina koi lambi si flag off tawre haraga mayam punna lambi si loisindaba yade haibagi wakhalonda sarna lit tawbire haraga mayam gi mafam asida lengbirakpagi damakta Government of Manipur amadi whole public ki side ki Manipur pumba praja pumba ki side ki ai ngasigi program asida sir and all other dignitaries ai pumna maku welcome tawzari lambi gi matang da lambi si concern oi video honorable MLA singna marik chumna pele thambi gre edo aida thojona sanduk sararoi na hansi nungdin gi pung mari mukta bada kogi Chorachandpur gi honorable MLA oi binamba soktran leiba balte gi phone ama lai Irang thoki badagi ai ma naba hang basu chapang maude dagi phone da wari sanagi basu leite pungmari mukta basida mana pu hukim janang CM oi bayam ngai re santi purapada ai su mating pangni ko ai na wari sanara kanda thamnagi then nungdang taram mukta basida magi machan pasi kapaga phone tori ai bi pase ICU da lere uncle noi nang tam mateng pang bio ai koi study doctor chumatik sana leite ai no tanjab da sona sambi dana thuye Dr. Krishananda ma London da leibani ai nakta wari salai ni the whole episode to Chorachandpur da leiba
medical officer singduga mana guide tawrkanda treatment tawa holi then accordingly state ki health department ki rims ki ka loina na mateng pangkanda madu asoyanga yaw da gai ngarang try to na ko honorable MLA ni yamsu o ko pubiraga airport ki ngarang sakre ado magi haksang du pharaga halaksan oine choda koram jari loina aina thamjani ngisi ko secretary of home su lady cookies o community laying balak pa impan dalak pa khudimak sarkar na daita logani makhoi lak pa kari gumba amata thoaloy na sarkar na daita logani sa ina haijari loina na aina lotion mada thamjani ngisi thabaksi joint venture ni Manipur ki ahanba puwari warumda mali contractor mayam pulla kanda punna thika si thada minaba madusu minus yaudana Manipur ki puwari da ahanba Manipur ki sagnai ba contractor sing si pulla kanda punna thada minaga minus yaudana thada biri phajana thabak sura kani haibgi thaja bole yara gadi owner kanugi koi respected contractor sing stage of the kakat piro oye seminar so natal legen piro aina hijadu si thabak si koi respected contractor sing tabi ko thabak si quality yauna subi ga doribra ai seminar da request ujari quality yauna di bill sabi ron then thabak si kayam thuna su ngambani kayam thuna lo senu ngambadage April ki tang kya bauta last April ki thalo shalakwa kitang na kape arwidra so akhoi April bau PDC karigumba March manungda lotion ba taragadi nakhoi gi joint venture se sarkar na angamba mateng pangani haibul ma thambiro Hola,